Think and Grow Rich haiba Nepoleon Hill na iba lyricsi 1937 da publish tawudagi kwaidigi maming chatpa amadi best seller list da 10 gi manung da chanba lyric amani masi yamna maroiba lyric ni asigumba self help book sing toina paganba reader sing nadi lyrics gi value si soidina khangbirangani lyrics na ahan boina miyoi singna karamna mai pakpa oiribano haibadu takpa lyric ni aduna masibu granddaddy of all motivational literature haina khangnari lyrics gi main oiba idea di miyoi magi punsi da phangliba magi future da oirakpa pumnamaksi magi thought process tagi oihalakpani author Nepoleon Hill na miyoi lising kumanga henbada analyze tawraba amadi khwaidigi ina khunba miyoi chaunga henbada chahi kumanga hen research tawbada khanglaki madadi khwaidigi ina khunba miyoi singdra ina khulibagi maramdi makoina atai miyoi singdagi khenaba tonganba secret amakhak ilami hard work tawruba leitana wakal khukhal amakhakna ina khunba yai habadu khanglaki masi yamna maroiba secret ni masi inba miyoi singna larik haiba haitaba hard work tawba tawdaba thidana miyoi singbu mai pakpa ngamalli masigi secrecy khangdaba miyoi singdi kanna honaragasu chauna ina khunba ngamde ina khunba khakta natna hiram khudingda masigi secrecy na mai pakpa ngamalli marup sing secrecy gi matungina mai pakpa misagama oibada nangi education nangi financial status nangi support tawigedaba guide ki sumathau tade masigi secrecy khangagadi nangi financial status to improve oirakani nangna touch tawruba hiram khudingda mai pakpa habadu soidana oirakani aduna author Nepoleon Hill na aikhoigi punsida success oiraknaba aikhoigi wakhal singsi paisa onthoknaba aikhoigi mangkiba paisa du amuk hanjinaba think and grow rich haba lyrics si phongki masigi lyrics da mai paknaba karamna wakhal khangani habadu step 3 thongna yauri aduna ngasigi video sida lyrics si hena understand tawnaba secret mapan thongna khanghalli so secret number 1 auto suggestion aikoi miyoi bagi mind si conscious mind haiba amaga subconscious mind haiba amaga makal ani thokna lei conscious mind haibasina aikoina directly control tawba ngamba mind adubani subconscious mind haibasina aikoina directly control tawba ngamdaba adubu conscious mind dagi subconscious mind na power leiba yamna heli aikoigi brain gi 95% di subconscious mind na mathau tawi pumna maksigi mathakta subconscious mind na aikoina khalliba wakhal aikoina pame posak singdu reality da on thok halli haibadi aikoi miyoi bana puthokliba posak punamak aikoi gi wakhal dagi thokpa ngaktani Marconi gi mind dagi radio signal invent tawba ngamki Thomas Edison gi mind dagi light bulb puthokpa ngamki Wright brothers gi mind dagi aeroplane puthokpa ngamki makoi singdugi mind du makoina pamliba posingduna dominate tawduna madugi maramda matam ayamana khanduna lei aduna miyoi amana paisa pairakpa mai pakpa habasisu miyoi dagi subconscious mind dagi ohelakpani adubu miyoi ayambadi masagi apambagi onabada fangi maramdi makoigi subconscious mind da negative oiba wakalon singna haibadi akiba lairaba mai thiba asina chingbagi wakalon sina dominate tawduna leibana madu singdu subconscious mind na reality on thokna bohonei nangi subconscious mind na negative thought amadi positive thought habsi masak khangde nangna khanba wakal pomnamak lawsilli nangi subconscious mind da matam amatada negative amadi positive animaksu yaudi makoi ani gi manungda amana dominate tawduna lei adubu subconscious mind si conscious mind na voluntarily control tawi nangi conscious mind da khandaba wakalamata nangi subconscious mind da changba ngamde aduna nangi apamba nangna phangningba goal du reality da onthoknaba nangna sana plan tawba tai nangna matam punamakta negative thought singdu nangi conscious mind dagi lawthokadabani positive oiba wakal sing amadi nangi pandam du emotion ga loinana nangi conscious mind da ayuk nungthil numidang matam punamakta khanduna nangi subconscious mind da changhanaba honagadabani secret number 2 desire chahi kharagi mamangda Edwin C. Barnes goba nipa amana Thomas Edison ga partner oina thabak tawminaba pamlammi adubu mahakna madu tawbagi thaktati leiramde maramdi mahaki awaba ani khak lei madadi mahakna Mr. Edison masa khangde amana mahakna Edison gi manak chanaba train bara leiramde adubu mahaki apambadudi icham chamba apamba wish amanate definite oina pamba burning desire amani maramsina mahaki pandam du fangnaba posai pu malgari ama tongduna chalami amadi Mr. Edison gi laboratory da masan masabu present tawjarami ahanbada magi partnership tu fanglamde Edison gi office da apikpu paisa kharagi thabak tawbudi fanglammi thabak tu tawna Edison ga associate oiningbagi wakhaldi khanba lepti mahaki apamba amakhakta job yungna leptuna khudong thiba khudingmak mayoknaduna matam pumnamakta opportunity ngaiduna lei matam kaya ngairaba matungda anoba opportunity ma fanglammi Edison gi Ediphone kowa anoba machine ama sema loirami
Adubu magi salesman singna machine du yonba ngamlamde. Bernice na magi machine du yonaba suggestion ama tawrami amadi machine du mai pangna yolami. Maramsina edition gi machine du laibak shinba thungna yonaba Bernice ta contract tu pirami. Asumna Bernice na mahaki burning desire du na maram oiraga mahaki goal du achieve tawba ngamki. Mahangna edition gi manakta yobaga afangba thabak ama sugani aduga mahangna pokning thogat pidragadi mafamdu thadoklaga atopa amada thabak sugani haina khande. Mahangna hai ai edition na haiba thabak ama hekta tawgani adubu madu tawna mahaki business partner ama oigani aige atopa lambi punamak kakthatkani kaidangwaida maning hallaga chatloi haibagi wakhalda japyungna lefki amadi mai pakpa ngamki. Asumna aikoi khudimak nasu ina khunba mai pakpa pamagadi madu icham chamna pama khaktana phangba ngamloi tasengba apambadu phawgadabani masigi stage si yaunaba step taruksi follow tawgadabani. First, nangi mind da nangna exactly fangingliba paisa masingdu fix taw lising khara natraga la khara pami haiba nataba chap chaba masingdu khanggadabani. Second, nangna pamliba paisa dugi mamal oina kari piningi haibadu leptho khudamoina paisa dugi mahutta nangi matam pithokwa orasu nangi service ama pibo orasu business ama tawbo orasu madu akaknana leptho. Third, nangna paisa du fangnaba akaknaba matam akaknaba tarik ama leptho. Fourth, nangi apambadu khudakta thabakta onthoknaba plan ama yatho amadi thabaktu khudakta hojillo. Fifth, mathaki step marisi nangi se amada statement oina itho. Sixth, aiba statement tu nangna ayuk yahorakpa amadi tomamdai khudingi paw madu pabada nangna phangningliba paisa du nangi na khutta phanglabagum phawgadabani. Masigi step singsi yamna important oi. Chawna ina khuliba miyoi singsu ahanbada dreaming, hoping, wishing, desiring and planning asina chingba step singsidagi horakpani. Nang nasagisu akanba desire amaga loinana nasabu chena thajabaga loinana thabak tawdrabadi kaidawngaida ina khunba ngamloi habasi khanggadabani. Aduna masigi step singsi follow tawbagi maroiba maram ani lai. A. Imagination. Nangonda $1 million ama lairagadi nang kaidawgani. Masigi phajaba wari ama lai. Frank W. Gonzalez Kowa, educator amadi clergyman ama oriba nupasina Chicago gi college sing salami amadi education system da lairiba asoiba singdu yengshilami. Mahangna education system dagi head ama oiba ngamagadi asoiba singdu semdoki khalami. College ki head ama oiningbagi wakhaldu magi mind sagat pahorami. Numidang khuding ayuk yahorakpa khuding amadi mahangna chatpa mafam khudingi madigi wakhaldu hena khalami. Definite purpose amaga loinana mahaki wakhaldu mafung fana sagalami. Adubu pandamdu phangnaba mangon $1 million ama mathau tarami. Mahangna $1 million du laitrabasu mahaki wakaldudi sagat paleplamde. Numit kaya hawkhre tha kaya hawkhre adubu magi pandamdudi adumok pangthokpa ngamdana lairami. Chahi ani gi matungda mahangna wakhal ama khalami. Mahaki apamana laksinduna $1 million du chayol amagi manungda upay ama tawduna phangdaba yade khalaklami. Mahangna newspaper sing kaurami amadi mahaki wakhalondu speech oina phongdoknaba conference ama silami. $1 million ama lairagadi mahangna tawge khanbo plan singdu mafung fana hairami. Mahaki changdaba yadaba $1 million du mahaki plan du thajaba miyoi amana soidina invest tawrakani khalami. Mahaki speech tu hek loibaga miya maraktagi nipa ama haugatna magi manakta changsilaktuna magi wahai singduda thajaba pirami amadi magi $1 million du invest tawrami. Asumna Armor Institute of Technology haiba institute si linkatna mahaki imagination du aseng boina onthokpa ngamki. Aduna miyoi bana imagine tawba ngamba pumnamak posak ama oina semba ngami. Miyoi bana apaiba posing putoktuna nungsit ke leirolbu conquer tawba ngami. Malemga mafam ama hektada khudakta paw phongnaba ngami. Million miles ke lapa namitpu arapa amadi arumbagi chang onba ngami. Masi pumnamak si miyoi bagi imagination dagi thoklakpani. Aduna nangna pamliba goal du nangi wakhalda hana sagatpa habsi tangai fade madugi matungina nangi subconscious mind na exact plan du sengwatpa ngamgani. Nangna madu imagine tawba ngamdragadi nangi bank balance tasu kaidangwaida uba phangloi. B. Fat. Thajaba habsi aikogi subconscious mind da toina yawa thotuna ohelakpani. Miyoi amana mahaki punsi du crime scene kayada expose tawragadi crime du kaisu thoidokna luna khalakte madusingdu koina sangna satharagadi crime singduna miyoi du influence tawrei mahaksu crime singdu tawda akiba lairakte. Miyoi ayambana makoisi lairabani daw yadaba misakni failure ni khanbadagi madusingdu thajaba onthori amadi reality oirei. Masigi manana aikogi subconscious mind da aikogi apamba thotu toina sanghalagadi aikogi subconscious mind na madu phangani haiba thajarai amadi madu reality da onthokpa ngamhalli. Aduna nangi apamba singdu phangnaba nangi apamba du matam pumnamakta khanduna laigadabani nangi thajabadu hengadabani
थाजबा हाइबसी यामना पावरफुल ओय महात्मा गांधी ना मियोय 100 मिलियन हेनबगी माइंड थाजबा हाइबा वाखलोंसी हापचिनदना अचौबा मिलिटरी फोर्स अमदा फाव तौबा ngamloidaba thabakсing pangthokpa ngamki secret number 3 specialized knowledge अखोइन तमलिबा knowledge सिंगसी मखल अनि थोकना खाइदोकबा याय general knowledge amadi specialized knowledge general knowledge हाइबसिदी नंगना फना यामना खंगलगसु मसिना पैसा फंगबगी लंबीदा सिजनफम चावना लेते मरमसिना प्रोफेसर सिंगना फना यामना खंगलगसु कैदोंगैदा पैसा ख्वाइदगी पाइबसिंगी मनुंगदा चनबा ngamde knowledge is power हाइनै अदुबु general knowledge हाइबसिदी potential power खक्तनी एंड्रू कार्नेगी ना स्टील की मरमदा मुन्ना खंगदे अदुबु अचौबो स्टील मिल कयागी मपु ओइकी थॉमस एडिसन ना था ओमदगी हेना स्कूल तमलाखिदे अदुबु मयाना तौबा ngamnadaba अफावो इन्वेंटर अमा ओइकी हेनरी फोर्डना कैदोंगैदा हाई स्कूल तमलाखिदे अदुबु फोर्ड मोटर कंपनी की फाउंडर ओइकी एजुकेशन की असेंगबा वाहन थोक्ति अखो इसा मनुंगदा लैजबा थौनादु डेवलप तौहनबदुनी specialized knowledge habsi hiram amabu mapung fana chalaiduna paisada onthokpada changba knowledge adabani nangna nangi desire du paisada onthok tringaida nangi service tu natraga nangi profession du painaba specialized knowledge ama changi khudamaina aikoina job ama tawba matamda ahanbada training ama hana tawi maramsina aikoigi pandam du fangnaba matam pumnamakta tangai fadaba knowledge tansinnaba honagadabani लारिक तंबल लोरगा knowledge tansinba lepaba misaktu makok thongba ngamaroidaba hopeless oiraba misakni secret number 4 organized planning अखोई गोल दु फंगनब होनबदा अखोई इसादा यावरिबा knowledge experience amadi potential duna enough oide atopa mioi kharasu mathau tai maramsina ahanbada nangi business tu pangthokpada changadaba miosing punsillaga mastermind group ama sembada ngai phade ani subada मियोय अमतना कानब फंगलोइदबा मफमदा थबक तौदे मरमसिना नंगना मखोइदा करी कानब पीगनि हाबदु डिसाइड तौथो अहुम सुबदा मेंबर सिंगदुगा चयोल अमगी मनुंगदा अनिरक्ति तंगाय फदना उननबा होनो मरी सुबदा ग्रुप मेंबर सिंगदुगा मतम पुनमक्ता मोतिननबा होनगदबनी असुमना नंग अमदी नंगी मास्टरमाइंड ग्रुप तु तंगाय फदबा मगुन खरा चेंदबा यादे मसिना नंगी गोल दु माइ पाकपा ngamangani member singdu mai thiba amobu serious oina khalloidabani mai pak trifau anna hanna honabagi thauna laigadabani member singdu chap chaba leadership ki quality chain gadabani leadership habisi mio singbu force tawduna lamjing badunati nangna sagi weak point amadi strong point singdu khangdokadabani madu khangna thabak tawgadabani masigi role singsi ngangna chatpa matamda nangi goal du line achieve tawwa ngamgani asumna mastermind group same libige maramdi akoi gi plan du power yawdragadi thabak oina on thokpa ngamde plan du action on thoknaba power tangai fade electric battery amakhaktagi battery khara punsin mana hena energy pithorei असुमना मियो एमखकी ब्रेन ना मपुंग फाबा पावर पिथोक पंगमदे अदुना मोतिनबा ब्रेन खरा पुनसिनदुना थबक तौमिनबा चंगी मिस्टर कार्नेगी की मास्टरमाइंड ग्रुप ता चावराकना मियो यांखै हेनबना पुनसिनदुना स्टील मैन्युफैक्चरिंग अमदी मार्केटिंग तौबा ngami महात्मा गांधी ना ख्वाइदगी पावर लेबा मिसकनि हाइना खनै मागना मियोय 200 मिलियन हेनबगा कोऑर्डिनेट तौदुना डेफिनिट पर्पस अमदा वर्क तौई असुमना अचोबो वेल फंगनबा मियोय खुदिंगमकना मास्टरमाइंड ग्रुप सेमी secret number 5 decision mapunsida mai thiba nanglaba nupa amadi nupi 25000 henbagi accurate oiba analysis ta khangba ngamki madadi makoina mai thiribagi achobo maram amadi decision matam chana lawba ngamdabanani decision lawbagi opposite word oiriba procrastination habsi miyo khudingmaki yeknabani masi laksin naba honagadabani mapunsida inna khulaba mai paklaba miyo singna phongdokpa wafamda मकोई खुदिंगमकना डिसीजन खुदक लौबगी हैनबी लई अमदी डिसीजन दा असोब यावसिंगदु तपना चेंज तौना बहनै डिसीजन दु लौबदा रिस्क लौबा अमदी थौना फबा म चंगी असुमना रिस्क क्या लौदना अचौब डिसीजन क्या लौरम बननी हिस्ट्री क्या सेमलम लिबसी डिसीजन लौबदा मतम चाबदा ngaiduna leiba तपना डिसीजन लौबा अमदी डिसीजन दु थुना होंगनबा मियोय अयाबदी अतोब मियोय सिंगी ओपिनियन ना लाइन इन्फ्लुएंस तौngami मकोई खनथनब मकोकतु अतोप मीगी वाफम अमदी मीवा ngangnaba मियोसिंगदा पिथोई खुदमोइना 98% youth ayambadi school loisellaga makoina ahanba phongba thabaktu tawduna leli maramdi makoina decision lawdabagi hainabidu laigalli aduna nangna mai pakning ma taragadi nangi mastermind group natana kanamtagi opinion na nangi decision lawbada influence bi halloidabani जब युंगना डिसीजन लौबा ngamnaba nangi plan du kanadasu reveal tawthokloidabani mioi ayamana nangi plan da karemnaba noknaba amadi maithiba pigadabagi ngaiduna lei habasi khangadabani secret number 6 persistence are you thereby go wani pamaga magi uncle ga gold mine tawduna pasha paiba misagama oiba pamlami aduna
ꯑꯔꯥꯞꯄ ꯃꯐꯝꯗ ꯒꯣꯜ ꯃꯥꯏꯅꯤꯡ ꯊꯤꯕ ꯆꯠꯂꯝꯃꯤ ꯃꯈꯣꯏꯅ ꯃꯥꯏꯅꯤꯡ ꯃꯐꯝ ꯑꯃ ꯍꯦꯛ ꯐꯪꯕꯒ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯔꯤ ꯃꯇꯥꯁꯤꯡꯗꯒꯤ ꯄꯩꯁꯥꯁꯤꯡ ꯋꯥꯅ ꯈꯣꯝꯖꯤꯟꯗꯨꯅ ꯃꯥꯏꯅꯤꯡ ꯇꯧꯕꯗ ꯆꯪꯒꯗꯕ ꯃꯦꯆꯤꯟꯁꯤꯡꯗꯨ ꯂꯧꯔꯝꯃꯤ ꯑꯃꯗꯤ ꯃꯥꯏꯅꯤꯡꯗꯨ ꯇꯧꯊꯕ ꯍꯧꯔꯝꯃꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯁꯅꯥꯒꯤ ꯑꯣꯔ ꯈꯔ ꯐꯪꯂꯝꯃꯤ ꯃꯗꯨꯒꯨꯝꯕ ꯈꯔꯒ ꯐꯪꯂꯒꯗꯤ ꯃꯈꯣꯏꯅ ꯄꯨꯈꯤꯕ ꯄꯩꯁꯥꯁꯤꯡꯗꯨ ꯁꯦꯡꯗꯣꯛꯄ ꯉꯝꯂꯅꯤ ꯑꯃꯗꯤ ꯃꯈꯣꯏ ꯀꯔꯣꯔꯄꯇꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯈꯥ ꯁꯨꯝ ꯇꯧꯊꯔꯛꯄꯗ ꯁꯅꯥꯒꯤ ꯂꯤꯈꯨꯟꯗꯨ ꯃꯥꯡꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯂꯤꯈꯨꯟꯗꯨ ꯐꯪꯅꯕ ꯃꯊꯪ ꯇꯧꯊꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯐꯪꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯃꯩꯊꯪꯗꯗꯤ ꯃꯈꯣꯏꯅ ꯊꯕꯛꯇꯨ ꯇꯣꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯦꯆꯤꯟꯁꯤꯡꯗꯨ ꯄꯣꯠꯆꯩ ꯔꯤꯁꯦꯜ ꯇꯧꯕ ꯖꯪꯃꯦꯟ ꯑꯃꯗ ꯌꯣꯟꯊꯣꯛꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯖꯪꯃꯦꯟꯇꯨꯅ ꯃꯦꯆꯤꯟꯁꯤꯡꯗꯨ ꯔꯤꯁꯦꯜ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯥꯏꯅꯤꯡ ꯏꯟꯖꯤꯅꯤꯌꯔ ꯑꯃ ꯇꯥꯟꯅꯗꯨꯅ ꯐꯤꯠ 3 ꯈꯛ ꯇꯧꯊꯔꯒ ꯑꯣꯔꯁꯤꯡꯗꯨ ꯂꯥꯏꯅ ꯐꯪꯗꯨꯅ ꯀꯔꯣꯔꯄꯇꯤ ꯑꯣꯏꯈꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯗꯔꯕꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯈꯤꯗꯦ ꯃꯍꯥꯛꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯍꯥꯛꯀꯤ ꯊꯕꯛꯇꯨ ꯇꯣꯛꯀꯦ ꯈꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯀꯩꯗꯧꯉꯩꯗ ꯒꯤꯞ ꯑꯞ ꯇꯧꯈꯤꯗꯦ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯈꯤ aduna mai pakpa haibasi mai thiba kaya ama thengnaragasu mai paktrifau hanba laitana honaba adubani miyoi ayambadi ahanba amuktang mai thibada makoisi laibak thiba daw yadaba misakni khanduna mapunsi chuppa mai thiba misak amagum hingi adubu mapunsida mai pakliba miyoi singsi masing thingamdana hanna mai thiba kaya thengnaragasu hanba laitana honarakiba miyoi singdani nangi mastermind group ka punsinduna masigi magunsi phangnaba honagadabani. Secret number 7 sex transmutation. Author hari apamba kudingdagi khwaidagi powerful oibsi sex desire sini masigi apamba sibu haina sizinaragadi icham chamba misak amabu genius ama onthokpa ngami. Sex transmutation habisi physical oiba apamba dagi atopa form amada onthokpa adubni. Scientific research singi matungina mapunsida chawna mai pakraba miyamna masak khangnaraba nupa singsi nupi gi maramna motivated oiraga mai pakhiba ngaktani makhoina awangba thakta leiningbagi maroiba maramdi nupi bu pelhannabani makhoi gi punsida nupi habisi lawthokrabadi makhoi gi tansel leruba singdu ayamanadi sanafam leiroi aduna nupa bu khwaidagi pungning thaugatpa sakti du nupi bu nungaina thamningbagi apambasini masigi apambasi manghan loidabani masigi sakti si haina sijinagadabani miyoi ayamana masigi powerful oiba sakti sizinaba haitabana genius oiba ngamde. Secret number 8 the sixth sense. Sixth sense habisi nangi subconscious mind gi part amani masigi matengna mai pakpa yaba nangi anawa idea kya plan kya puthokpa ngami masibu highly develop tawba ngamagadi nangi lakadaba khudong thiba singdu mangjauna na khangdokpa su ngami masigi kanabasi miyo khudingmakna phangba ngamde matam sangna meditation tawraba matungda nangi sixth sense to develop tawba ngami mai paklaba miyo singna masigi shakti si sizinai. Secret number 9 6 goals of fear. Miyoiba amana khanba wakal singdu magi subconscious mind na reality da onthoi habasi khangkhre masiga samanana akibagi wakal singna kaidangwaida thauna phaba ina khunba misakama oihanba yaroi akiba habasi su wakal kukhal amani aikoi kudingna masi laksin gadabani aikoi ayambagi khwaidigi maroiba akiba makal taruk lei. Fear of poverty. Miyoi ayamana lairaba paisa laitaba chananaba chinjak laitabagi wakal khallingaida karamna ina khungani haibagi wakalda focus tawba ngamde masina miyoi dugi value su hanthali aduna nangna ina khuningba taragadi akiba yaudana nangna angama thak tu fo honagi haibagi decision ama laugadamani. Fear of criticism. Atopa miyoi singna kari haikini khanbana masana tawgi khanjaba initiative kya pangthokpa ngamde masigi akiba sidigi lapthoknaba miyoi singna nangi maramda kari khalamgani haibagi mi pairoidabani makoina khaningba makai khanjau aigi apamasi pangthokani haibagi chap yungba decision ama laugadabani. Fear of ill health. Kaisu laitaba anaba macha amada serious oina khanjanba hena tamthiba laina lairaba khanbagi wakalsina matam pumnamakta wakal laita hande masigi awabasi kongnaba nangi araiba symptom pumnama kaukthokpa tamu. Fear of loss of love. Nangna nungsiba misakama phanghoroi khanba khamanba asigumba wakalsina nangi nathauda pungning changba ngamhande masigi akibasi kongnaba tangai fadragadi nungsiba yaudраsu setkani haibagi decision si laugadabani. Fear of old age. Ahal oirakani pangan sontharakani paisa lairak loi khanbana miyoi singna honaningba faurakte masigi akibasi thadokadabani masi nangi asonba ama nate masina nangi lauksing hengalakpa self control hengalakpa amadi naha singna khangdaba lauksing kaya khangbagi khudong chaba amani khangadabani. Fear of death. Masagi punsidu ngamkhai yauna hingi khanbagi mahutta asibagi maramda khandana ta leibagi hainabisina masagi punsidu maning tamna hingba ngamande masigi akibasi koknaba aikoi asiba habse nongma natraga nongmadi soidna fangani masidagi kanamtana nanthokpa ngamloi aduna matamni yodri faudi ningtamna hingi haibagi decision si laugadabani.
asumna wakal kukal singsi toina practice tawuna perfection habdu soidana oirakani amadi nangi punsi du soidana success oirakani aduna video se nungai khallagadi like tawbiu channel sibu subscribe tawbiu mathang dasu kana video sing thagalakpada chithadanaba bell notification on tawba kawinu. Thank you for watching.